Kui kong no khumjare ai gi min mai bam umbi benubala laina ai lilong sajing dagini lilong sajing apunba lekai directive president ni state level dana innovation murder organization haibetu gina secretary ni aina mayam da khangal jari madudi hauji hauji manipur gi mafam da nataba atopa manipur gi mafam dagi sojaina na laikhraba maitai jati kaya Tripura Bangladesh Tibet adagi mafam kaya da sisil sir da leiriba aikoi gi maitai irei cha kaya bu sida aikoi pau pi bada YouTube program Kangleipak channel haibasida aikoi pau punama khawna janaba yanaba gi irei cha khuding mapalam da sojaina riba irei cha sinda aikoi Kangleipak haiba channel asida yaujebani aduna makha tarapada ina haijaningi basi hauji aikoi awana taraklaba Manipur Kangleipak lamdam sida awana taraklaba matamda matamgi woiba awaba singa se saru yaminaba nuai ba saru yaminaba taja lorokpa matamda aikoi Kangleipak channel haba group sida yaubiriba papalam da laikraba khudingmak ko ai yauha yangbina bundama ko hari hena puning thobat saboina haijaningi badi hauji se Manipur da mafang khangdaba awaba matamgi woiba situation sida laiba hauji hauji tumduna leiriba angang phawo sirakpa aikhogi anoba government ama lae haiduna aikoina haraujaruba adubu ngasi kalimata mapu uma lei haibagi phongdoraktaba haibase yam puning nuai taba puning chume phokningai woiba mawongni adubu mapal lamda leiriba Kangleipak channel da yaubiriba khuding mangna pibi bayaba suggestion kaya leiraga su Manipur da leiriba aikoina organization tawjariba aikoida suggestion singa do fajaraba suggestion kaya pibirakuna hakthengna na aikoigi leader singsibu unaba matamda hainaba yaba hogok kaya sida hainaba yaba suggestion kaya pibiro amasung awan wai punam saru yaminabagi tanja du lominaba amasung akhoi gi soi khigadaba ngam khigadaba kaya leiraga su akhoi ni phaliria sida leiba matamda thengnajaba matamda akhoi gi lamda leiba sojaina leiba gyal leiba maitai kaya yawi haiba se koi sena khangdei aduna akhoi da soidana magi hajaraba suggestion kaya pirakna ireipa Manipur bu kanbada asauba thogdang lominabada hauna leiba haibatu woiminaba matamda saruk yaminase haina phongdokseri Kangleipak asigi manung amasuk mapan leibiriba Kangleicha Eikhoi Punamak Eikhoi amatoina Punsillasi haujik Eikhoi pundrabadi Eikhoi thabak amata pangthokpa ngamnaroi haibagi wakhalol amagi makada Kangleipak ki khonjel hairiba WhatsApp group ase semjaduna I pau ningthina matam chana phaunaduna angam mating pangnanabagi khudong chabado phangnabagi damakta group ase semjabani maram masina isa gi leiriba area duda thokliba thodok wathok khudimak Kangleipak ki khonjel hairiba WhatsApp group asida share tobinanaba amasung miyamda khangananaba norukna ningsingjari